Lok Sabha ki MP Dr. Angomcha Akoijam ki MP Local Area Development Scheme gi makada Nouna Semjin Sajinba Press Colony gi Saruk Singh ngasi Imphal West District ki DC Rajkumar Mayang lambam na Amwju da Khutsinnakhre Lamphelpat Leiba Press Colony asigi Nouna chankhatpa wall amasung drain gi Saruk Singh mapung fana saba Loiraduna Colony asing ngasi DC Rajkumar na All Manipur Working Journalists Union Amwju da Khutsinnakhre Thauramadu da DC Rajkumar na hai ngasi pangthokliba thauramasi District Administration Imphal West amasung Amwju ga khusamnaraga paumi khunai gidamak pangthokminaba chawkha thaurangi maruoiba khongthang amani mahak na hai Imphal West District ki oina leidiba lamgi fibam masida mityeng thamlaga tongan ba segment khaidoktuna Imphal Ring Road Project asi paikhatna honari project asi ki mathau taba lam fangna honabada lanai gi lam sokpa maramna Yanaba Puraknabagi Pandamda, Miyamga, Faminabagi Tabak Chatari, District Asigi Oina Ring Road ki project asi Paikanaba, Chada Tara Mukti, Lam Otopolore, PWD gi Makada Tabak Hona Bohonari, District Asigi Manung Chana Leiba, Lera Kulakayada, Chowna Lam Kopchinduna Yum Kai Sajiliba, Asigi Matanga, Marilenaba Club Singna, Tarakpa representation singi matungina ningthina survey tawraba matungda amamamta oin eviction tawbagi khongthang lokhatpa hore haina DC Rajkumar na makhatana phongdoki Akalamaromda, Thauramadu Saruk Yakiba Amwju gi President Asem Bhaktana Haikibada, journalist Singi Honajamana Press Colony asi ngasigi thak asida yobang amlakpani, fencing amadi drain matik chana leiramdaba colony asi, Semjinaba Lok Sabha gi MP Dr. Angomcha Akoijamda Hairubada, Thintaba Taudana Sembi Rakiba Dugidamak, Amwju gi Maikaidagi MP Buthagat Pafongdokli. Mafam Arapadagi Laktuna, E Paugi Lamda, Tabak Tauriba, Paumi Singi, Leifam Pinabagi Pandamda, Press Colony Ama, Tamnaba Taurang, Lokatpani. Policy Amagi Makada Atubumatamda Colony asi Saba Hona Bohonagani Haina, Asem Bhaktana Fongdoki. Editors Guild Manipur ki President Khogendra Khomdram, EGM ki Secretary Yumnam Rupachandra, Amwju ki Advisor Retired IAS RK Nimai Amadi Amwju ki Thaupuba Singh Yauna Pangthokiba, Thauramadu Colony asida Uchara Kaya Suthaki. Honorable MP Inergi Sir Bimolgi through the Sergi local area fund gi makada DRDA Imphal West District Administration Imphal West na implement tawjaba sigum laba Amwju gi boundary wall fencing and then drain sigi portion singsi ngasi handing over gi part ama oina chamna Amwju gi President and other members makai da paisa maklaksaduna hand over tawjabani tung tarakpadasu Amwju ga district administration ga su punna khutsamnaraga chatminare hairaga any other atopa developmental work khutsamnaraga paikatminaba yananabagi maikai romda khoi khong thangminabagi step tuni haibei thamjage